खुरुमजरी SKTV की मणिपुर पावबु येंगबिरिब पुमनमकपु खुंद्राकपम सनातोंबिने तराम नोकचरी अहानबदा मरुइब पाव बिष्णुपुर डिस्ट्रिक्ट की फुबाला हाई कैनल मखादा लौसुदुना लैब मियोय अमा मनाक नकपदा लैब चिंगदगी नोंमै कापथरकपदगी मखुत पांदुना सोखले हा मरी हेलकलबा मणिपुर लेंगाकलिबा प्रेसिडेंट रूल की महुत्ता मियाम की ओइबा लेंगाक अमा अथुबदा लखफम थोई हाइना स्पीकर थौचोम सैतप्रतना फोंदुरकली मणिपुर थेंगनरिबा इसिंग इचाव असी वाटर रिसोर्स डिपार्टमेंट चक्सिनदबा अमदी थवोइदबदगिनी हाइना MPCC की प्रेसिडेंट के मेघचंद्रना फोंदुरकली नौना इलेक्टोरल रोल द यौरक्लबा वोटर सिंह की वोटर आइडेंटिफिकेशन कार्ड निमित 15 की मनुंगदा वोटर मसाद यौहननबा इलेक्शन कमीशन ऑफ इंडिया ना फोंदोक्रे अमसोंग हौकिबा पुंग कुनमरीदा कोविड-19 की अनौबा केस तरागा तरुक थेंगनखिबगा लोइनना मणिपुर की अपुनबा कोविड-19 पॉजिटिव ओइबा मीगी मसिंग 53 सुख्रे हौजिक पाउ संदोकना पिजरी ngasi nungtil pung ahunga minute kunrom tabada Bishnupur district ki Bishnupur police station ki manung channa laiba Fubala high canal makhada law suduna laiba miyoi ama manak nakpada laiba chingdagi nongmai round manga kap tharakpada panduna sokre hairi nongmai na panduna sokiba miyoi adu Fubala awang maning laikai dagi ningthaujam biren chahi humphuni hairi महाकी ओई थंगबा खुदांगदा नोंमै मरुना पानबनी हाइरी असोकपा मियोय अदु बिष्णुपुर डिस्ट्रिक्ट हॉस्पिटल दा पुकतुना लाइकटनकी तुंगदा इम्फाल दा लैबा रिम्स हॉस्पिटल दा मखाताना लायंगनबा पुखरे हाइरी थौदोक थोफम दगी फंगबा पावगी मतुंग इना नोंमै कापथरकलिबा अदु बफर जोन दा बंकर सादुना लैरिबा अमगी मनाक्तगिनी लबुकता मियोय कया लन्ना लौसुदुना लैरिबनी नोंमैना पानकिबा बिरेनगी लबुकसु SSB गी बंकर लेरिबा अदुदगी मीटर 10 रोम ता चटलगा लेबनी हाइरी नोंमै मरु मंगा रोम कापलखिबगी मकोल ताकी मतम अदुदा एन बिरेन नोंमैना पाले हाइबा खंगलखिबनी अदुबु बंकर अदुबु लेरिबा SSB गी माइकेदगी नोंमै मरु अमत्ता हंदुना कापखिदे नोंमै कापलम लिबसिंग अदु हाई कैनल लोमदा चेंसिलगा कापलकपा ओइरमगनी हाइना पानरी हौजिकी ओइना नोंमै कापलम लिबसिंग अदु करंबा मफमदगी कापलखिबनो अमदी मखोई करमना मफम अदुदगी नानथोखिबनो हाइबा खंगबंगमद्री हाइरी अमरोमदा फुबालागी मैरा पाइबी सिंगना थौदोक अदुबु यानिंगदबा फोंगदोक्तुना ngakpi senbiriba singi thawongbu yaningdaba फोंगदोक्तुना लंबी थिंगबगी थबक चथखरे लंबी दा आर्मी सिंग चंगन खिद्रे हाइरी Asai nupi mamang de talo asai nupi. Aku ini nasi sup sih tu ya. भाई हमारे जवान उधर है. Hello. Aku dari itu dibaca, saya ada lebih saya tak. Bagi awal pada tak kita dapat antara infal saya tak ada usul dibaca di saya lesson lagi biru. Aduh, mana saya tak ada usul dibaca. Lekin dibaca juga biru juga garisnya sana di garisnya boleh kaya ni. Aduh, saya dibaca London kami lagi saya ada satu biru aku garisnya ada ni.
अभी भी एसपी अमुसो अतै ऑफिशियल सिंह को मरी सरकार थाना सेम तारी मैम वाई खाई मैम पुंग मैम की शेयर तब गंदबी वखल तौबियो अगर तौरसे लंदन की मनपुर की फुवालागे वालते गाड़ी मा तब तब तौबियो इसा की चतब साइड की डिवाइडर बहुत सारा थारा थम्बियो नदी गाड़ी कायब तौब कोई बलक की असाउदी कंट्रोल तब कायब याय इसा इसा की डिवाइडर की मफा चाल थादी गाड़ी चलते लेखुफर की गाड़ी थाना सेम साजरी हजी मैम करुद मैम ब्लॉक तौरदी अचौ असांग थोड़ी फुवाला सिंथुए मैम कॉर्पोरेशन इजबनी मैम अवाब पीजब नते मैम डिवाइडर की साइड मफम चाल थाम गाड़ी स्मॉल चुप याना थादियो मैम रेकॉर्ड तौजगे लिंगरे पुनः मैम वमीन मैम वरबीरो लंदन सिगी मनपुर की खल पाइपो कॉर्पोरेशन पीबीरमो गाड़ी थाना होनजरी खनजरी डिवाइडर मफम चाल थादरका गाड़ी हांग तानदना थोब थौदोक्सी नुंथिल की पुंग अहुम चौरांगना अदायमुक ताब मतमदनी खुंजासिंगना ताहौबा मदी अखोइना ताजहुबदा मरु मरी मंगा की चांगदा अखोइ मखोल ताखी अदुगा महांगना सोइब मफम असि हाई केनेल हाइना खंगनाबा इरिगेशन केनेल जिगी मखादा लौ उरगा लेजबनी लौ की मथक्सिदैसिदा एसएसपी की पोस्ट अमसु लई अदुगा आईआरबी डिप्लॉय तौई अदुगा स्टेट प्रोसेसिंग सु डिप्लॉय तौरगा लेबनी अखोई ममांग थादा एसपी यावना डीसी मैम पुनः फमिनरगा 300 मीटर अखोई हाई केनेल दगी मथक्ता लौब चंगसनबा मोइना सिक्योरिटी प्रोवाइड तौबा हाइना यानगी मतुंगिना लौमीसिंगना मफमदुदा सिक्योरिटी पीरब मतुंगदा अखोई मफमदुदा चंगसलगा लौ उबनी तौबदबो हजिक सोइबा लौमीसिदी हजिकी हाइरिबा खर सेंसिटिव ओरे हारिबा जगह हाई केनेल की मथक नत्ते मसी मखादने अदुना यामना ममांगदसु मसी फुट हिल्स तगी नत्रगना चिंगदगी कापक मतमदा नोंमै मरु यौदब जगानी अदुना मसिना ताकपदी करिनो हाबदा कोई नोंमै मरु यौरिबसिनदी मखोय यामना सांगना कुमधर अकांददा कापा ओइगने हाबगे चेत पथाजब लई चीफ सेक्रेटरी डीजीपी गवर्नर फुवाला खुद कुमकदबनी करी मरंगिरो नखोइना काफलोय 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 कुकीना शांति ओरे जे कदाय शांति ओरिनो हुजि फुवाला अहल सोए खरा सेरेस ओरे थागी इरौ छुबद इसागी इरम छुबदबु असुमाइना इ ताब होंगब्रो मरम मदुना हुजि तबाक्सिदे यमु कुलदीप सिंह सिक्योरिटी एडवाइजर गवर्नर फुन्गा कदब थोक्सर अंगाम जिन भाई खुलाई पिखलो कुकीगिदा लाउलो सोदना हुजि करिमा लौब गमदे लेन थाब यारोय हमता किसीदा कुकी फाद्रबा मणिपुर दगी सिक्योरिटी एडवाइजर लमित तुमित खंगदबा मयांग मचा मा थमजलगा ngayok चफुदा ngayo इकरिनो सेंटर दसु सानानिमा मवंगदा मैते यखोदे सानागरो मरम मद्रो हुजिमा गवर्नर अमदी सिक्योरिटी एडवाइजर अमदी चीफ सेक्रेटरी खुदकता फिल कुमाग नसागी नथौ तौराव हौजिक मियामना अखोइगी फुबलाना बन तौबसिदा अखोइगी मैतै मचासिंगी मरक्तुदैदुदा बन तौरे हाइबगी ngangnabadu मियामना ज्ञान तादबा मा लैरे आई मदु मयक सेंगनमता हाइजगे अखोइ बन तौरकांदुदा अखोइ क्यामुग यामना वाइ बन तौबसिना अखोइदा वाबगी चैथेंग पि हाइबसे अखोइ साना खंगी तौबदबु ngasiगी बन सिना मियामदा पिरिबा मेसेज से अखोइना हौजिक पामिबसि हौजिक पियर की मतमनी अदुना गवर्नर अमदी डीसी अमदी एसपी फुबलादा लाक्पिबा अदुगा ngasi इखांग खंगौदना मसागी लौदुदा लौ सेमदना लेजरिबा अहल अदुबु नोंमैना कापा कांदुदा महागी मखुतुदा नोंमैना पालिबा असिगुमलबा थौदोक असि ममांग थक्ता कायरक्सु थोखरे अदुमकपु हौजी पिआर की मतमनिना सेंट्रल गवर्नमेंटना ngak सेली हाइदना लौ पानबा यारनी हाइदना अदुगे अयाब अमा लेनरा कांदुदा अखोइ लौसि पानरगा लौसि उनबनी अदुदा लौ उरिबा मीदुमदुदा कुकिनागो टेररिस्ट अखोइगी लौसिगी मनिंगदा लौसि हाइकेनेगी मथक्ता सुनते हाइकेनेगी हेंग मखादनी अदुना मसिना नोंमै कापक्तना हुजिक मियोय असि पालगा हुजिक अरुबा फिबमदा लैरे अदुना फुबलागी प्रजाना पाम्बदी गवर्नर अमदी डीसी अमदी एसपी फुबलादा थुव मतमदा कुंबिरे हारा कांदुदा फुबला प्रजागी ममांगदा नोंमै कापैबा मियोय अदुबु प्रजागी ममांगदुदैदुदा सिना कापनी हाइबा अदुगी मसक ताक्त्रिबोक्ति ngasi चंगजलिबा खोंजंग बनगी खोंजंग असि अखोइ हनबा लैतना मखा ताना चथगी गनि हाइबसि मियांगी मफमदा पाउदमजरी चिंगेरोक हाइबा जगह सिगी मफम जदा सांग कुमागा चिंगदिगा कुमागा हाइबा अखोइगी फार्मर जिंगदे अटैक तोबनी नोंमै कापसन बनी नोंमै कापगा मखुद सोक्तना असपन यहोली
मसुगुम थौदोकसे ngasi nate mamang digi thola krabani ngasina ahoba nate maram aduna mafam masida security deploy tawraga leiriba 37 battalion akoi SSP gi leiriba battalion sigi meter yamna lapta bida meter humpu meter nipu gi changda hairiba thokdok se thokuni mafam se leiriba battalion da leiriba akoi gi SSP gi central forcing jina hairiba kuki militant jingina manakta nongmai kapokbawda mokoina karim de action logde bida mokoini yenga leiba gi thawong se masi tasena kukomi farmers wing taraptagi masi tasena condemn towi masi yaningde lamhen to hen jingduda onjalaga phadana khotana moida togdaba mahut adugi mahuta thabak suraga lejeriba lumi jingna khoina wai hingnaba chelo haibagi masugumba thogdokse tasena condemn towi tasena yaningde sigi mafam jida nongoi kapa haibasi certain security force na urga yengaga leiba haibasi adugi matik koigi yamna chinganingai oiba thongni hariba thongji tasena hargadi sugumba certain security force singina sugumba kuki militant sugumba attacker sugumji support tawraba haibo famdo thamjage Nelda nongmai kapsilamba misak adu hayeng ayuk pung taramatoi faubagi manungda governor gi laingakna puthokta bataragadi Manipur pumba shutdown tawgani haina lauthokre ngase Bisnupur gi Fubala da thokiba thaudok aduda khoisaunaraba miyoi kayana saruk yaduna miyamgi oiba mifam ama pangthoki loinana mifam aduda warep kharasu lauki Fubala ward number 2 dagi oinam ongbi babitana haikibada ngase ikang kangaudana Fubala da thokiba thaudok asiga mari lenana hayeng pung taramatoi faubagi manungda Manipur gi governor Ajay Kumar Bhalla DGP Bisnupur gi DC amadi SP yauna Fubala miyam ga punna wari sanaraga ngasi gi thaudok aduda nongmai kapsilamliba miyoi adu faraga miyam da sinagadabani Fubala miyamna tangtaba ama khangandaba taragadi pung taramathoi dagi Manipur pumbagi total shutdown tawragani haina lauthokki moi PR se leiba ngone हाइबा डिसीजन असि नियान अमत को मफमदा खमन बियो करिगुमा कुनन बिदा बताबिना को टेररिस्ट काउ अदुमो बुला ला गवर्नर कुमी रे हरा कानुदा कि मनाक सिदला पीरे हरा कानुदा नसी के सिबुंगबा ngasi khangkhangudana Fubala da thokiba thokdok asiga mari leinana hayeng asi pung 13 taba matamda Manipur governor amadi DGP amadi DCSP yauna Fubala gi parja gi mafam sida lakpire haira kanduda Fubala parja miyam ga punna phaminare haira kanduda hairiba ngasi gi thokdok aduda thokdok thokriba nongmai kapa gi thokdok aduda nongmai na kapa mi ba nupa adu Fubala parja miyam gi mamangduda Sinabi amadi Fubala parja miyam gi mafamda sini haiba pot adu thambide bataragadi hayeng pung 13 hek tabagi matungdagi de Manipur gi miyam da su khangan jabaga loinana Manipur pumbagi akoina shutdown asi lak tawjaragadi gariguba shutdown asi taw matamda ikoi gari nungni maru oina gari nungni ana eki karigi chatpa matamda ikoina kaso apan ba pijaroi adumapu karigumba shutdown akoina hariba matam asi deida asigi matungda karigumba makhatana lakpide ba thok pataragadi ikoige akanba saudang loinana akan ba khungang changsal kani haibasi ngasi aina miyam gi mafamda thamjari ngasi Bisnupur district ki Fubala da thokiba kuki terrorist singna nongmai kaptharaktuna low suba miyoi ama makuta sokibagi thongdok adudagi Moirang AC gi MLA Thongam Santina Manipur gi law and order gi fibam asigi matangda lumna lobina naba bari lainaba singi pukning chingsinkhre soklaba miyoi adu layeng Liberrims Hospital da MLA Thongam Santina paumi singda haikibada mahakna thongdok thokfamda yauruba matamda mafam adu security ningthina leiramde haina nungnangba phongdoraki Manipur da leiriba president rule asi kari kanari bagi haina hangki loinana lawbi micham ama fauba ngaksen bangamdaba PR asi kari tawraga Manipur da tangdu laitaba purakpa ngamgani Union Home Minister yauna mari leinaba singna fibam asi lumna lawduna khudakta thabak paikhatgadabani loinana micham miyamgi punsi ngaksenduna michamgi asengba wayal fangangadabani haina phongdoki aida khwaiding ngakpadi soyo phomse SSB gi bunker se bari ni leise bunker mari subudugi adudagi meter yang khai musalagani mana thabak suri phomni soise ada aina moy to thabak subi da hagudadi moy taret kumak pade dokta ado lokai kapak pade na adu bunker manga do ontfoga
ꯑꯩꯈꯣꯏ ꯂꯧꯊꯣꯛꯑꯒ BSF ꯅ ꯁꯤꯜꯂꯒ ꯍꯥꯏꯔꯤꯕ SSB ꯒꯤ ꯍꯧꯖꯤꯛꯀꯤ ꯕꯪꯀꯔꯁꯤꯡꯁꯦ ꯃꯊꯛꯂꯣꯝꯗ ꯍꯥꯏ ꯀꯦꯅꯦꯜꯂꯣꯝꯗ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯅꯅꯕ ꯑꯌꯥꯝꯕ ꯋꯥ ꯉꯥꯡꯅꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯇꯅꯦꯅ ꯃꯣꯏ ꯇꯧꯔꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯅꯤꯡꯁꯦ PR ꯁꯤꯒꯤ ꯑꯥꯔꯊꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨꯗ PR ꯁꯤꯅ ꯊꯣꯏꯗꯣꯛ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ Indian Home Minister ꯃꯥꯏ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯇꯧꯕ ꯌꯥꯕ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯑꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯄꯦꯟꯕꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯅꯗꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠ ꯁꯨꯃꯥꯏꯅ ꯊꯝꯖꯩ ngasi Fuvalada kuki kulai paibasingna nongmai kaplakpagi thodokta soklaba lawmi ningthaujam Biren Rims Hospital da pukhalakre Biren na law khoiriba lawfam ga nakna hangliba SSB post ki maikei dagi kuki sing tamna khut hankidaba asina center amadi kuki kulai paibasingi marakta chawna lawduna rabra haiba Chingnadaba ngamde haina RPI Atwalegi National General Secretary Mahesor Thongnaujamna pendaba fongdokre Bisnupur District Hospital dagi makhatana layengnanaba Rims da pukhalakkiba lawmi Birengi fibam yengsillaba matung Mahesor na paumi singda fongdorakpada nongmai kaplakliba mafam adu tamna State Force singna changsillubada Central Force singna athingba pirakliba asigi maram karino haina hangki mahakna makataraduna ngasi thodok thokliba lawfam asi Red Zone gi area nate Central Force ka yanaba amagi makhada lawfam asidagi chingkhongda meter chahum rom changsinna law ubada akaibe leiroi haiba wafam leiribani apunba Manipur hainadi chinda haiba issue ama lakpada nathainana ba hotnaba kaya asina Manipur thugaina ba issue mayam Puthorak labra haina chingnataba ngamde mari leinaba singda wakat payaba wakatle haujikti makhatana haijabagi matam helakle Manipur thugaiba pamlabasu nakai sengna hairo madu thengnana naba sem saduna leire maikhum uppaga diplomacy tawba lepiro haina mahakna fongdoki Pawung sina law uriba jaga sidi red zone area nataba sidi dum law uba yani haibagi Central Force sing siga wari sanara matungda uzariba jaga amani ngakningai oribadi adugi matungda SSB gi post amasu leiribani SSB gi post ki 300 meter matungda bauda law uba yae haibagi permission piraga leiriba mafam nena tajai sida red zone area su oida mafam sina kamaina kuki terrorist sing sina mathakta gi nongmai kaptharak libano masida SSB gi personnel sing sina post leiriba singduna retire tawdabida tumina yengduna leiriba se karigi no haibase achoba question namane basida sigi mathakta amuk akoi Manipur se tasena koi mapanda khaidok traga su manungda ani thokna khaidok khrabra sidi country ma lanjan ba yadaba visa paidan yanjan ba yadaba mongda pura akoi state manung sida India gi state ama sida leire haibase ngasi gi thodok sina hena su tae mamang su takre ngasi na su tae achoba conspiracy amdi leire there is one big conspiracy within this tasena asid Manipur ani thugai baga chamana rabani Thamari helaklaba Manipur da laingak liba President rule gi mahuta miyam gi oiba laingak ama athubada lakfam thu I haina Speaker Thauchom Saitabratana fongdorakli wafam asing asi Yai School Assembly Constituency gi Yai School Hiruhan balai kaida nauna saba Siri Gopinath Mandap Sangha bagamari lena na paumi singna hangba wahangi paukumda Speaker Saitabratana fongdorakibani Speaker na makata na fongdokibada haujik leiriba President rule asigi time frame ama leiba maramna hairiba matam asi hendokrabadi problem kaya lakadaba leibana miyamgi oiba anoba laingak ama athubada lakfam thoi laingak sembagi matang da palladuna mahakna haikibada anoba laingak ama semnanaba MLA sangu semnabagi pautai Assembly gi Speaker ama oina leibana laingak sembagi matang da hakthengna yausilude hairaduna anoba laingak ama semnanaba Delhi dagi miyoi tharakani haibagi pautaba lei haina fongdoki Leibak isi aina tamadadi sarkar semnaba group semnai bagi pausu tai Delhi dagi su seman langnaba mi tharakani habisu tai ataba pawang tane isanti mol tawjute Assembly de phammaga leirabnina adumada yauksan ba yadabni yaudre masi tawbom thuena khalli maramdi magi su time frame am leibanina hendokharga di problem lakani dana aduna tawbom thuena khalli Manipur da chahi khudingi thengnariba ising ichaugi awaba asi Water Resource Department na cheksindaba amadi thawoidabadagi leithokpadagi haibada
थवोइदना लेथोकपदगी हाइमन बथोकलोय हाइना मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट के मेघचंद्रना फोंदोरकली ngasi MPCC की मीटिंग मखादा डॉक्टर सेल MPCC न सिंधुना डायरेक्टोरेट ऑफ हेल्थ सर्विसेज मणिपुर चीफ मेडिकल ऑफिसर इम्फाल ईस्ट यास्कुल ब्लॉक कांग्रेस कमिटी का पुनः खुदसमनरगा नोमगी ओइबा लेमना लायेंबगी थौरम अमा वांखई पूजा लंपाकी कम्युनिटी हॉल दा पांगथोकी ngasi medical camp asi handak thokiba ising ichauna maram oiraga miyamda waterborne disease lok lai hona chingba ngak thokna ba pangthokpani relief camp ta leiriba miyoi chama henbada medical camp asina laktuna layengki thorom aduga mari lenana MLA ke Meghachandra makha taraduna Manipur da haujik leiriba pyar gi lengak asina paikhalakliba thaurang asi mapung fade ising ichau asi karidagi thoklakpano haiba kupna nainaba changi maru oina water resource department amadi mari leinaba singna nongju tha laktringai mamangda dam river bank sing asi matam chana repairing tawgadabani amadi kupna yengsinba ama changi dolai thabi dam matam chana repairing tawnanaba mari leinaba singda che thagatli haibagi report phanglabasu thawoi-dabana akanba nong churakpada dam gi gate hangnanaba hotnarigai overflow oiraktuna iril turil na chingbada ising chaurakibani ising ichauna manghan kiba kaya sigi compensation lengak na pigadabani masigi tekchak singsu PR lengak na pugadabani haiki President rule government si na hojik thengnariba akoigi flood fighting gi measures lokholiba mayam singsu totally unsatisfactory akoi mapung phadi flood thoibasi masi kari degi tholakpano hairabadi sarkar na water resource department adagi leiba matam chana nungju tha lakadore na hairabadi mahusana convention adagi akoigi leiba department sina dam leiba ringban adagi river bank mayam singsi nungju tha lakringai da matam chana repairing tawbo kopasi tawgodabani adubu handaki president rule government asina masi tawkhide handak sida unexpected oiba akoi flood situation ama phangi base negligence of the akoi officials of the water resources ne Election Commission of India ECI na ngarang khangan khibagi matung inna nauna electoral roll da yauraklaba voter singi voter identification card numitara mangani gi manungda voter masade yahungadabani hairi masiga loinana hanana electoral roll da yauduna leiraba voter amana mahaki record ta semdoklaba matung numitara mangani gi manungda masada yahungadabani haina palli Mamang the nauna voter chalaba singna voter identification card yauna semdoklaba record sing masada yohan bada numit kuntra natraga masidagi hena matam changlambani ECI na lokalak liba khongthang asi voter singi hena khudong chananaba amadi electoral service ta streamline tawnana bani hairi ECI na hogdok liba standard operating procedure SOP asigi matung ina electoral registration officer ERO na electors photo identity card EPIC registration tawbadagi hauraga India gi Department of Post ki khuthangda delivery tawba fawbagi chap chapa matam adu track tawba yahangadawri masiga loinana elector singna tangkak naina SMS ki khuthangda notification fanghanduna elector adugi EPIC gi fibam khangbanga mangani haina ECI na ngarang thokpa statement amana hairi Haukiba tang tara mangagi ayuk pung tara mathoy makairom tabada National Highway number 2 Imphal Dimapur lambigi luang sangbam da LPG gas tanker gi gari driver ama angobu machugi bulletproof gari tongduna lakpa police personnel ahumna furambagi mayokta petroleum amadi LPG gas tanker sing numit marini thabak leptuna khongjang changsilakpa adu ngasidagi handokre driver furambada Cheneriba police personnel ahumak Moidampok Community Hall the Laktuna Nakalani gi marakta yanaba purakpadagi hanagumna petroleum amadi LPG gas tanker sing hayengdagi mathau tawba horagani haina fogdurakli All Manipur Block LPG Driver Association All Manipur Petroleum Product Driver Association amadi Asok Pasingi imong manung amadi driver furambada Cheneriba police personnel ahum yauna Moidampok Ahibam Community Hall da punna faminaduna wari sanaraba matung association anina thamkiba charter of demand kharada yanaba purakpadagi
khongjang adu handokpa haina yanakibani hiramasi matangda All Manipur Petroleum Product Driver Association gi President Laishram Somen na paumi singda phongdok rakpada haukiba tang taraga manga da LPG gas tanker gi driver ama furakpada chenariba Manipur Police Commando gi police personnel ahumna association asina mifam pangthok pamda laktuna lale haina harakpadagi petroleum amadi LPG gas tanker sing hayengdagi hanagi matawgum mathau tawba hauragani loinana association anina thamkiba charter of demand gi point sing yanaraba matungda amuk khanna asigumba thaudok asi thokallaroi haibagi thajaba pirakpadagi strike asi handokpani haiki Date 15 dagi apai Manipur Police Commando sina LPG gi bullet driver ama makok nomina sui thugai bi matang do ngasi moidang pokki community hall da janaba ama propadagi driver singi strike pai degi thawak to hayindagi mathau tawrani ngasi dagi strike call off tawrena praja da ai hajiri police commando ahunche hangang police hangang gi osida makose sign tawrba matungda apai gi driver me amna pamniba charter of demand sing da loina fulfill tawrba matungda driver singi apologize tawre driver asok patigi katbe set koinangam jawab pasha amount samkhara moina maina pinare Haukiba June Taragani Thoida Ahmedabad gi London tamna paikhat kiba Air India flight kai kiba laibak tiba thodokta Manipur dagi cabin crew ani nupi macha ani yaukibagi manungda all lambulan dagi haujikna kangpokpi de leikraba lamnung them singsan gi thawai yaudra hakchang ngasi Dimapur airport ta thunglakre imung manung gi bioi sing ngasi ayuk angan badagi lamnung them singsan gi imung manung amadi kangpokpi district ke leader sing yauna Dimapur airport ta mahaki thawai yaudra hakchang lakpa ngairakibani hairi Lamnung Them Singsan gi thawai yaudra hakchang adu Ahmedabad tagi mahaki mabung aniga loinana ngasi ayuk pung nipan tabada Dimapur airport ki damakta thadorakraba matung Dimapur airport ta nungthil thunglakibani hairi Dimapur airport ta mahaki thawai yaudra hakchang thungbaga Kuki Union Dimapur na condolence service pangthokre thoram aduda Naga Council Dimapur amadi Airport Authority of India Dimapur gi director su sarukyaki tungda mahaki thawai yaudra hakchang adu kangpokpi da puraknanaba Taukibaga loinana mahaki aroiba mangam mathau pangthokani hairi National Highway kuntraga taret lambi gi fimam phattabana mahaki hakchang adu numidang pung 8 dagi 10 faubagi manungda kangpokpi da thunglaba yai haina panari Mamang tha megi tang taraga 8 da Imphal da phongba pauchi singda phongnakiba Myanmar macha amasung Bangladeshi ni chingnaba illegal immigrants sing numit kuntrani gi manungda masak khangdoknanaba state amadi union territory singda instruction pikre haiba pau gi matangda social activist Sanjoy Ahanthemna wafam khara thamlakli haiba pau aduda Indian citizen ni haina claim tawriba Bangladesh amadi Myanmar digi lakpani haina chingnaba illegal immigrants sing adugi background sing adu chapchana numit kuntrani gi manungda Khangdok kadabani haina mayak sengna palli Sanjoy Ahanthemna phongdok rakpada India lengakna thenglabasu thengna lamdam asya thokliba hatna sunaba yauba wathok asigi haurakfam khanglakle khallubada asuki matik harauki amasung yathang adu taramna okibani haujik numit kuntrani mapung faraba Union Home Minister gi instruction adu kayam yamna haujik Manipur da paliba PR lengak asina thabukta onthoklabage illegal immigrant kaya gi documents sing verified tawba loirabage Kaya yamna detection amasung detention taurabage amasung haujik faubagi illegal immigrant kaya magi maramda halan krabage district kaya da detention center kaya sarabage haujik hairiba detention center sing aduda illegal immigrant chaba masing kayam leiri haiba PR lengak asibu luchingliba governor AK Bhala chief secretary PK Singh amadi DGP da hanglagli India amasung Myanmar masigi paringda leiba koigi Manipur da ain kaina changsi leiba mitop mian sa singa se dukimatik masing yawi hari basing asina ikhorum da tangdu leita da tholi basing ase bara sarkar na thenga basu thenga hari be illegal immigrant singa si masak khangdong na ba identify tong na ba aduga loina na makoi bu deport tawba aikoigi mafam asidagi masa gi maramda halana na bagi madugi damakta illegal immigrant singa adugi makoigi verification achu maran khangdong na ba si Numit kuntrani gi manungda tawgadabani haibna Ministry of Home Affairs ki officials singi maikai dagi ministry asidagi akanba instruction state singa amasung union territory singa pire haiba pau sitabada
अदुकी मतिक हराउगी मियाम पुनमकसु हराउरमने अदुबु होजिक पर्सनल रूल की मखादा लेंगाक लिबा लमदमसी की गवर्नर एके भला अदुगा चीफ सेक्रेटरी अमसुंग डीजी की मफमदा वफम खरा थमजनिंगे मदुदी यूनियन होम मिनिस्ट्री न पिरिब इंस्ट्रक्शन सिंग असि कयामुक यामना थबकता पाइखट खरबनो कयाम यामबा इलीगल इमिग्रेंट सिंग वेरीफाई तौबा लोइबिरबनो मकोइ सिंग अदु होजिक होजिक कराइदा थमी करम मतमदा मागी मरमदमदा डिपोर्ट तौबदौरिबनो हाइबसी अचौबो वहंग अमा आइगी माइकैदगी लेबाक मियाम महूत सिंजरकांदा हंजरी President rule laklabadi tangdu leitaba miyoibagi punsi amadi lanthum ngakpa ngamlagani haibagi thajaba Manipur gi miyamna thamluba adu taina onaba oina thokle haina Peace and Integrity Committee kyamgai pekna hairi peki convener CH Mega Chandra na ngasi thokpa cherol amana PR manung asida Governor Council na ngasi fauba Manipur miyam gi yaifanaba thabak amadi miyam gi demand kaya thabak ta onthokpa ngamdri masigi ona taina bada Laitan pokpida laugi thabak shuba chatpa maitei singda ayetpa pibada natana chingthakta kuki singna makuta khulai paiba uraba fauba phaba ngamkidaba asi karigino state asigi national highway singda free movement lehengani haikhraga ngasi ngamdaba gwaltabi gi thogdok mari leinana white paper ama puthokpa ngamdana leiri Pahalgam thogdok matung India da leiramba Pakistani amadi Bangladeshi sing leibi yaroi haina kudakta order thokibagum Manipur dasu illegal migrant cookie narco terrorist sing karigi tanthok tribano karigi kankhat libano mamangda Manipur gi assembly na cookie terrorist singa su chatnaroi haina warep laukiba adugi mayokta su chatnarakpa Tarabadi Manipur da laiminariba yellow missing na laurakpa khongthangda pek amadi all kyamgai chawkat thorang loop anina sarukyagani hairi Paubitek mayai lekaidagi Chesam Abdul Kadir bu minungsi leitana hatokpada Chenaba Singh pungkunga marigi manungda faduna logi oiba matik chaba cherak pibiu haina leikidraba Abdul Kadir gi matang da semkiba JAC na ngasi Manipur gi governor da memorandum pisinduna taksilamle hairi governor gi maikaidagi atuba matamda thabak oina onthoknana ba honaragani haina fongdorakle haina JAC asigi co convener TH Muhibur Rahman na fongdorakle Muhibur Rahman na makata na haikibada laikidraba Chesam Abdul Kadir bu hatpada Chenaba Singh pungkun marigi manung da faduna ain gi oiba cherak pibiu haina demand sing yauba ngasi Manipur gi governor ga unaduna wari sanaruraba aduda governor gi maikaidagi atuba matamda demand sing adu thabak oina onthoknana ba honaragani haina thajaba piraki adubu atuba matamda governor na piraki ba thajaba adu thabak oina onthoraktaba tarabadi miyam ga loinana lup kaya ga khutsamnaduna akanba khongjang changsingani haiki loinana ngarang media house amada Chesam Abdul Kadir bu motorcycle huran bani haina chingna ba haiba statement amada fongdorakiba wafam adu yamna laibak tibani amadi athubada miyamda sengdok pira u haiki maru aina koina mene excuse wari ba mi oito adu athubada 24 hour gi manung da phabi wa haijabani adu ga loina na ma ka loina na mihat ba sida chiena ba mioi sing amata khakdana phabiyu makoi gi mathakta logi sab jaba akan de action la du lokhat biu aiba sini akoi gi maru aiba pandam liman sing adu athu bada thabak don to ne haiba gi thajaba honorable governor na pibire makhata ba di akoi honorable governor gi thajaba asigi matungina thabak don thorakragadi public ka amadi CSO singa punna khanaraga makhata ba khongjeng aikoi adu democratic oiba khonjang sing adu kari tawgani haibadu adu lepchagani Chesam Abdul Kadir gi mihata Chenaba mioi singi mathakta logi oiba matik chaba cherak piu Arambai Tengol Unit 27 lo na yadaba lupni laugtho u haina ngasi nungtil lilong da miyamna rally chatkre Anjuman Islai Mursaha Lilong amadi United Maitai Pangal Committee Manipur UMPC na sinduna chatkiba rally adu Lilong Dam dagi hauraga National Highway chamaga supna ani fauduna Lilong Haurebi College mapa fauba chatuna kholau kaya marum lauraba matung Lilong Dam da amuk halaki khongchat aduda miyamna we condemn terrorist act of Arambai Tengol Abdul Kadir gi case CBI natraga NIA da sinau Arambai Tengol should be declared as terrorist organization Arambai Tengol gi looting bak khaba khudakta fagadabani haiba placard singsu sizinaki ngasi gi rally aduga mari lenana
Anjuman Lilonggi General Secretary Habibullah na Fongdorakpada Chesam Abdul Qadir Haidiba Nupamacha asi Mimanatraba Wakal Joyba Miyoi Asiguma Miyoi Amabu Faraga Tamtina Hatlaba Matungda Fumjilambagi Thaudok asi Anjuman Lilong Amasung United Maitei Pangal Committee na Hakchina Lawi Mayat asida Mapung Oina Cheneriba Khaba Kudakta Fagadabani Magi Matakta Hakpacherak Pigadabani Amadi Arambai Tengol Unit 27 Lona Yadaba Group ni Haina Kudakta Tingjin Biu Haiba Wafam Tamlaki Talibata Sikitang Tara Masung Tarama Togilona by Hinda, or we take Mayai Leka, the Leva, Jesham Abdul Qadir Kauba, Disable Loiraba, Maron Tokraba, Adum Lava Misakamabu, Lamang Rabayum Nagi Tokraba Matunda, Mahaku Minung Si Laitana, Hatokram Lava Matunda, Nambul Turengi, Komba Lamada Taura Putan Biram Lava, High River Todoka to the Tianaba, only the Mui Karamadi, Authority, Hakare. Main equis Wiriba, Arambai Tengol, Unit 27 Giluting Prel, Hana Leramba, Kaba Zipapangam the lady. Haidiba Kaba say, Kudak Pabio, Marku Mi Hapaki Chaptava punishment to PBU, Loina, Arambai Unit 27 say, Luana Yadava Unit Ni Hina, Tington Bio, Haidiba Unit 27, Cinemaramweraga, Arambai Chumna, Tutor by Tilina, Kudimata, Maida Galik Hanbase, Tohan Bigano Hyper. Message group ngasigi santigi bisoy pelesi chatawani Paugi marak thatna atenba break ama I come from Ukhrul, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts, and it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Breaking Matungda, Miambo Mukana Taram Nokcheri, Makataba Pau. Differently able Oidaba, Jesam Abdul Qadirbu, Tamtina Hatlambagi Tawong Asi, Terrorism Gi Tawong ni, Crime Against Humanity ni Haina, All Manipur Muslim Student Organization, AMMSO na yaring daba fong directly, Mihat Asida Chow na Cheneriba, Arambai Tengol Gi Luchingba, Longjam Khaba, Hogsik Fauba Lengak na Karigi Fabangam Dribano, Lengaki Intelligence Kadai the Laikrabage, Mahapu Farwigi Haina Fadribara, Manipurda Achumba Wail Asi Bioi Karak Haktegira Haina, AMMSO General Headquarter Gi President Imtihas Haibok Mayumna Thadorok Pacherol Amada Wahang Torokli. Jesam Abdul Qadir Mihat ki Achumba Wail Fanghan Biu Haina Taksiladuna ngasi Wangoi AC gi MLA Kuraijam Loken na Mihat asigi JAC gi Mute Singapuna Governor Unaduna Memorandum Pisin Kre Memorandum Pisin kiba aduda Governor gi Maikei degisu Manung Mapan Seng na Thabok Tawduna Atubada Tawdok aduda Chenaba Miyoi Singi Mathakta Legal Action Laukot Kani Haibagi Thajaba Piraki Hairi Governor ga Unaba aduda DGP Rajib Singh Su Yauki Khangabok Assembly Constituency gi Manung Chana National Highway Chamaga Supna Anidagi Nongpok Lomda Changliba Sorok Wangma Commando Complex Takiba Lambi Asi Matam Kayagi Mamangdagi Sembiraktabana Kudong Tiningai Oirakpadagi Ngasi Ayuk Lambi Asigi Nak Etalaiba Miam Toglaktuna Lambi Tingjin Kre Commando Complex Taba Lambi Asi Khangabok Kidanatana Hayal Labuk Kungi Miam Gisu Yamna Maru Oiba Lambi Amasu Oidibani Lambi Asigi Nakalda Maru Oiba Mahai Tampam Sang Amasu Leiba Maramna Mahairoi Singna School Chatpada Amadi Ana Ayek Yaurokpa Matamda Kudong Chadaba Kaya Mayok na Hairi Lambi Tingbagi Kongjang Aduda Saruk Yarambi Nupi Amana Fongdok Rakpada Lambi Asi Sembi Nanaba Kendragi MLA Dasu Haijakiba Kaya Laikre Hana CM Oiramba Nongtongbam Biren Dasu Lambi Asi Sembi Nanaba Aiba Cherol Pisinduna Haijakiba Laikre Amadi Local Elected Person Sing Dasu Haijakraba Faubada Maru Oiraba Lambi Asi Sembi Raktabana Miam Toklaktuna Tingjin Jabani Haiki
CM Biren so ko application thakre adu matam gi jila member so haijari adu kanam tana hanatuna yengbi da manam na torok si ising chaw duna matam so pa nong kitang tabaga khucheng gi ising ichaw thokna leire adu hatra naharon kaya satpam ju na tai chadre khoi alaman kaya lambi chatpa da su khudong chadre tuition ba kaya yaure sok pa kaya su yaure adu machi mari leina tingchen bi oina haijari lambi se khoi chembi di ba matam kaktana khoi thingjan jaga dori masida kana gomba lambi duna ngang pa tharaga di afafata thok pa daido masar pujagani Kumja lising amaga chamapan marifudara manga dagina kumja lising aniga tara mari faubada thokiba tongan ba thaudokta thawai thakraba athauba mapan ngasi All Naga Student Association Manipur ansamna ningsing baga loinana tarani thoirak suba thauram pangthokre Chandel District ki Kapan Bilesta leiba Ansam Memorial Park ta ngasi pangthokiba thauram adu association ki firal Chingkhat laba matung laikhidraba singi mafamda ikai khumnaba utpa oina gun salute amasu piki matung tarakpada saruk yakiba miyamna laikhidraba singi mafamda laishu katki thauram aduda saruk yakiba ansam gi president TH Angtengsang Maringna laikhidraba singi mafamda awaba phongdokpaga loinana naga singi ahal lamana thamlamba lam amadi masak naiba puwaribu ngaknana ba hotnaram kiba adubu thagatpa phongdoki Chandigarh da laiba college amasung university singda awangba thaki mahai tamningba mahairoi singidamak ani suba tangka ki counseling session tha sigi tangkun gani thoida pangthok lagani hairi Manipur Student Association Chandigarh gi Publicity Secretary Maisnam Victoria na thadora ki bacherol amagi matung inna tha sigi tangkun gani thoigi ayuk pung mapan makai taba matamdagi hoduna Danamanjuri University campus ta counseling session asi pangthokani maru oina mapan lamda chatuna mahai tambada thengnagadaba khudong chadabasing kokhanna ba pandamda counseling session asi pangthokadabani hairi Academic ki oiba short term program sing oja oiriba khudingmakna tangai fadana yawba mathau tai haina Manipur University ki Vice Chancellor Professor N Lokendrana phongdokre Malabia Mission Teacher Training Center MMTTC Manipur University na sinduna University asigi court hall da numit taruk chupna chathagadaba short term program STP on Advance in Artificial Intelligence and Data Science ngasi hogdokre thorom aduda Implementation Committee New Education Policy 2020 amadi UGC North East ki members su oiriba Professor Irom Gambir MMTTC Manipur University ki Director Professor R.K. Bhuvan Amadi, Manipur University ki Computer Science Department ki Head of Department Dr. Komukcham Robindro su Sarukyaki, BC Professor N. Lokendra Makata na Fongdoki Bada, Artificial Intelligence and Science Haidi Bahiram Asi, Haujiki Matamga Yamna Chunaba topic Amani, Oja Oiriba Kuding Makna Mahakna Tamlakliba Mahi Amadi, Haijariba Aduna Loide Haibi Yaroi, Tonganba Skill Amadi Haujiki Chaukalaba, Kunai Asida Chatnariba, Data Science Kaloinana, Digital World Asishu Kangma Matautai, Artificial Intelligence Asida Mahusagi Chatnabigi Lamda, Kangnana Hotnaba Amadi, Data Science ki Matengna Haujik Oiriba Haksel, Mahi Masingi Fibam Galoinana, Honglakliba Matamasigi Chatnabi, Kangadabani Haiki. This particular program introduces core concepts like machine learning models, deep learning frameworks, data pre-processing, and the model evaluation technique, all of which can be directly applied using open source platform and accessible tools. Therefore, I urge all participants to engage deeply with all these sessions, actively, engage in this 6 days program. Artificial intelligence is not just about coding. It is about problem solving, pattern recognition, and decision making. Skills that are transferable across discipline. As we work to implement the vision of NEP 2020, faculty development in emerging technologies is vital. Program like this build the foundation for a digitally empowered and research-driven academic environment. Manipur gi Puwari ga sago naduna laklaba Moirang Kanglai rol da yauriba Kaithel Mapan gi mafam sing Assembly Constitution asigi MLA Thongam Santi gi miteng makhada mafam amadi masak khangdoktuna lakli
मफम मसक खंगदोकपगी थबक अदु केके मोइरांग कंगलेरोल कनबा लुप ना मपुंग फाबा थौदांग लौदुना अतै CSO सिंग खुत्समनदुना मसक खंगलबा मफम सिंगदा नुंग अममम खिंदुना लाकली मोइरांग लैसांग बम लैकाइदा लैरिबा खोइरी कैथेल लाइरेंबिगी मफम दसु नुंग अमा खिनख्रे हाइरिबा मफम असि अदुंगै खंबबु लैपाक मियामना कैथेल ममांगदा समु खोंगनेट नकिबा मफमनी माइरेंबम इनाउना महाकी इंखोलदा लैरिबा खंबबु समु खोंगनेट किबा मफम असिदा कच्चबा मितम अमा MLA थोंगाम शांतिना ngasi माइकोम हांगदोक्तुना मियामदा सिनख्रे राव मरी लेना ngasi मणिपुर प्रदेश यूथ कांग्रेस कमिटी ने सिंधुना स्पेशल ब्लड डोनेशन कैंप अमा रिम्स हॉस्पिटल की ब्लड बैंक ता पांगथोक्रे पीबगी कानबसिंगी मतांगदा अवेयरनेस अमगा लोइनना मणिपुर प्रदेश कांग्रेस कमिटी की मीटिंग मखादा पांगथोकिबा ब्लड डोनेशन अदुदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट कैसाम मेघचंद्र मणिपुर प्रदेश यूथ कांग्रेस कमिटी की प्रेसिडेंट वाहेंगबम अनंत याउना कांग्रेस के लुचिंगबा अमदी थौमी कयाना सरुक याकी अमदी यूथ कांग्रेस के मियोय कुंट्रा रोमना EP की रिम्स हॉस्पिटल दा यूथ की मैम मफम खुदिमक की मणिपुर की मफम खुदिमकी ब्लड डोनेशन की प्रोग्राम पांथोक्चरीबसी कोई लीडर ऑफ ओपोजिशन श्री राहुल गांधी जी की बर्थडे का मरी लेना मणिपुर प्रजा मैम मतेंग पांगबगी अदुगुंबा गेम अमनी मसीगी ब्लड डोनेशन तौबिरिबा कोई नहासिंग कोई यूथ की लीडर्स मैम अइना थागतचरी अदुगा लोइना अखोई रिम्स की अथॉरिटी डॉक्टर सिंह कोई तोंगान तोंगान सेवा दल पार्टी की लीडर्स सिंह मैम पुनमुक्पुसु अइना मतेंग पांगबिगिदमक थागतचरी All Manipur United Club Organization Amuko gi mityeng makhada All Manipur United Fish Farmer Association AMUFFA na masigi masaloishang ama oiriba Imphal West District United Fish Farmer Association na Kongba Hiang Kongda numit tarani gi oiba nga yokpagi training program ama ngasi hawdokre State Bank of India gi RSETI na sponsor tawduna pangthokadawriba training program asiga mari lenena SBI RSETI की डायरेक्टर वाई देवान ना फोंदोखिबदा ट्रेनर सिंगना सेनमिटलोन की अनौब मायोन अमा सेमनरब होटनबदा अचौब थौदांग लौबियो ट्रेनिंग असिदगी फंगलकपा वाखल लौसिंग सिजनबीदुना इमुंग मनुंग अमदी लमदम असिगे सेनमिटलोन चावखटनबा होटनमिनसी ट्रेनिंग फंगलबा मियोय सिंगना नियम चुमना अमदी पुक्चल सेंगना nga yokpagi थौदांग लौबिरबदी बैंगनसु अंगंबा मतेंग पांगनी हाइकी अमुगोगी वाइस प्रेसिडेंट डॉक्टर नोरेंद्रो थोकचोमना फोंदोखिबदा लमदम असिदा इसागी पोथोकना इरोमदोम हिंगजननबा होटनबा हाइबसी एकोगी थौदांगनी चिंजाक यावना हिरम कयादा मिपाल तांगलिबसी कोखन्ननबा होटनबा हाइबदी पुक्चल सेंगना इसागी थौदांग खंगना होटनबा मथौताई हाइकी लाइरेन लाकपम ngौबना इबा सैरेंगदा राधारानी हाइना मिंगथोनबा सैरेंग लारिक अमा ngasi मणिपुर प्रेस क्लब की लोकताक हॉलदा फोंख्रे भारतीय दलित साहित्य अकादमी मणिपुर स्टेट ब्रांच न सिंधुना पांगथोकिबा लाइरिक फोंबगी थौरम अदुदा साहित्य अकादमी अवार्डी युमलेंबम इबोमचा खोइरोल संदोक क्लब वांगजिंग की प्रेसिडेंट तोंगब्रम बाबूलाल अमदी मणिपुर यूनिवर्सिटी की डिपार्टमेंट ऑफ एजुकेशन की हानेगी हेड ऑफ डिपार्टमेंट डॉक्टर लाइश्रम लैरेन्ना मरु ओइबा मिथुंगलेन सिंह ओइना सरुक्याकी सैरेंग लाइरिक अदुगी मतांगदा डॉक्टर निंगोंबम नंदोना संदोकना वाफम कया थमकी वांगजिंग तेंथा सिटी ब्लॉक की मखादा लैबा हैरोक की VLF मंगा की अपुनबा VLF सिंगना ngasi हैरोक पार्ट 1, 2 अमसुंग 3 की लौमी सिंगदा अहोंगबा ममलदा यूरिया हार्ड बैग चमंगा यंथोक्रे ngasi हैरोक पार्ट 2 थौचोम लैकाई की मिपुन संगदा पांगथोकपा हार यंथोकपा अदुदा सरुकिया किबा हैरोक पार्ट 3 GP की लेबरेंबी VLF की SISD कादर माइबम लक्ष्मी ना हाइकिबदा ngasi हैरोक की VLF मंगा पुल्लगा हैरोक अपुनबगी लौमी सिंगदा अहोंगबा ममलदा हार यंथोकपनी ngasi यंथोकलिबा हार बैग चमंगा असिना थुंगहौदबा यावरबसु मथंगी तांककता कोनननबा यंथोकतुना लौमी सिंगदा हार फंगननबा होनजगनी हाइकी हार यंथोकपा अदुदा VLF मंगागी SISD कादर सिंगसु सरुक्याकी
मणिपुरदा कोविड-19 पॉजिटिव ओइबा मियोई तरागा तरुक थेंगनखिबगा लोइनना लाइना असना नाबा मीगी मसिंग 53 सुख्रे एक्टिव केस 54 लेरी स्टेट असिगी ओइना कोविड-19 पॉजिटिव ओइबगी चांग असि चादा 92.8 ngasi oina Imphal East mioi nipan aduga Imphal West na mioi taret aduga Tengnopal dana mioi ama COVID positive oiba thengnaki Imphal West na khwaidigi masing yamduna mioi kuntra aduga anisuba khwaidigi yamba oina Imphal East mioi taraga manga COVID positive oiba thengnari handakta nauna sandoklakliba laina asna maram oiraga state asida mioi amata laikhidaba yaudri All Manipur Football Association Amphana Sinduna April Kungatareti Hauduna Chatharakliba Anirak Suba Premier League English Singani Kunga Manga Kungataruki Nasisana Kiba Tongan Tongan ba Mes Singda YSWA Utlaw United Chandal FC Amadi Angtha FC Maipakre Imphal West ki Manung Chanalaiba Awang Sekmaigi Kaujeng Laima Ground Ngasisana Kiba Ahanba Ground gi Nifutaret Suba League Mesta YSWA Utlawna Ems Kontha Khabambu Panjal Ahum Anida Thoiki Ani Suba Ground gi Sanakiba Nifunipan Suba League Mastana United Chandal FC na Nisa Thangmai Banbu Panjal Mari Anida Maithiba Piki Premier League Asigi Ngasi Yankai Suba League Mas Sanakibada Angtha FC na Amofa Moirangbu Panjal Ahum Amada Thoiba Ngamki Chathariba Premier League Asi Sheikh Babu Macha Memorial Trust na sponsor Tauraga Manipur ki Tongan Tongan pa Football Club Taraga Nipana Group Anida Saruk Yaraga Athoi Ehen Tanari All Jiribam Sport Association Sinduna Babu Parada Laiba Jiribam Higher Secondary School gi Sanabungda Tim Taraga Nithoi na Saruk Yaduna Haukiba Me Kunga Tarukte gi Chatharakiba Satish Chandra Memorial Mini Boys Under 13 Futsal Football Tournament English ngani kunga mga ngasidagi semi-final knockout match singda Ichal Club Dibong Amadi Maira Club Jingdong Laikai team ani tournament asidagi lehore ngasi semi-final knockout ground gi aroibat numita CKCA Jingdong Laikai team amadi Ichal Club Dibong team anina sanaki CKCA team na Ichal Club team bu goal taramathoi sinoda maithiba piki amadi ani suba match ta Maira Club Jingdong Laikai team Amadi Anandamoy Club Jirighat team Anina Sanaki Anandamoy Club na Maira Club team bu Mari Sinoda Maitiba Piki Mai Pakraba team Ani CKCA Jingdong Laikai Amadi KMYC team Amadi GPSA Sonapur Lakliba Tangkun Gamathoida final match Sanaragani Hairi Ngasigi match aduda A Joy Kumar Iqbal Amadi Ajis Haider na referee ani Amadi reserve referee oiki. All Manipur Football Association Ampha gi midyang makada chathariba tara mangarak suba Ampha Senior Women's Football League English ngani kunga mari kunga manga qualifying round for Indian Women League ki ngasi sanakiba tongan ba match anida MPSC amadi YWC Maipakre tongan ba team taruk na saruk yaraga chathariba football league tournament asigi ngasi lamlong thongkong dalaiba artificial turf ground sanakiba ahanba ground gi kunmanga suba league match ta Manipur Police Sport Club na Manipur United Football Academy bu Panjal ahum sinoda maithiba piki lonena ani suba ground gi kuntaruk suba league match na Youth Welfare Club Thambal Khongna FC Imphal Bupanjal Mari Sinoda Thoibangam ki Haryana gi Roktak Laiba Sai NBA na ngarangdagi hauduna chatharakliba taruklak suba Junior Boys amadi Girls National Boxing Championship English ngani kunga mangada Manipur gi mahut sinkiba L Ambekar amadi TH Mari Thoiba anina magi lamba oiriba singbu maithiba piram laga pre-quarter final changbangam kre Boxing Federation of India ki mityang makada chathariba National Boxing Championship asigi ngasi nini chanba numit ki pangthokiba Junior Boys ki ahanba ground gi bauta KG nifuga taruktagi nifunipan fawbagi category ta sanakiba Lairen Lakpam Ambekar na Pondicherry gi Ambuchalian bu maithiba piraga pre-quarter final changbangam ki loinena Junior Boys ki KG yankhai dagina yankhai gi nithoi gi ahanba round gi bauta Thonga Mani Thoibana
मध्य प्रदेश की अंशु पंचलबु माइथीब पीरग प्री क्वार्टर फाइनल चंगमंगम किबनी मणिपुर के जूनियर बॉयज की टीम अदुगी कोच ना वाई प्रियो कुमार अमदी ज्ञानेंद्र शर्मा ना ओइबग लोइनना जूनियर गर्ल्स टीम गिना एल किशन अमदी एल सुनील कुमार ना लुचिंगली मणिपुर क्रिकेट एसोसिएशन MNCA न सिंधुना तोंगान तोंगान क्रिकेट ग्राउंड मंगादा चथरकलिबा मंगारक सुबा MNCA लुवांग पोकपा T20 ट्रॉफी इंग्लिश अंगनी कुनगा मरी कुनगा मंगागी ngasi सानखिबा लीग राउंड की मैच दा CDCC सगोलबन सलाम लेकाइना IBSA युमनाम लेकाइबु माइथीब पीख्रे ताउथोंग लमसांगी खुदैबन लंपाक सानखिबा मैच दा CDCC ना IBSA बु विकेट निपान थोइखिबनी मैच अतुदा CDCC गी सानरोय मुटुम जोडीबाना बॉल कुनगनी थोइदा रन निफुगा मंगा लौबगा लोइनना ओवर मरी लंकिबदा विकेट अनि लौदुना प्लेयर ऑफ द मैच की मना फंकी मणिपुर क्रिकेट एसोसिएशन MNCA न सिंधुना थांगमैबन थाउ ग्राउंड द चथरकलिबा अहुमलक सुबा MNCA वुमेन्स T20 ट्रॉफी इंग्लिश अंगनी कुनगा मरी कुनगा मंगादा PTCC पात्सोय पाट्री अमदी AKSDO खांगबोक माई पाक्रे ngasi थांगमैबन गी थाउ ग्राउंड सानखिबा लीग मैच दा PTCC पात्सोय पाट्री ना सेदो थांगमैबनबु रन मंगा द थोइकी मैच अदुदा PTCC गी सानरोय लाइश्रम तेरेसाना बॉल कुंट्रागा निथोइदा रन निफुगा तरेट लौबंगमदुना प्लेयर ऑफ द मैच की मना फंकी अतोबा लीग मैच अमदना AKSDO खांगबोकना YPHUC ललामबुंग मखोंगबु यामना लाकचना विकेट मापंदा माइतिबा पीकी माई पाख्रबा AKSDO गी सानरोय एलिस थोकचोमना बॉल तरागा निथोइदा रन तरागा मापन लौबगा लोइनना पुन्ना कैच तरुक लौदुना ngambagidamag प्लेयर ऑफ द मैच की मना फंकी ngasi state asida oikiba ayinga sage pau amuk pijari ICAR Regional Center Lamphel Party ki fangba report ki matung ina ngasi state asida khwaidigi sabagi chang Celsius degree Kuntra dasmit tarukni aduga khwaidigi ingbagi changna Celsius degree kunhumdoi dasmit manga oiki nungsita yawbai sing manilgi changna ayukta chada marifudarani thoi amasung numidang wairamdana chada humfu mari oiki amaromda Meteorological Center Imphal na thokpa cherol amana Senapati Urkul Kamjong Tengnopal amasung Chandel District ki mafam kayada ngasi amadi hayeng yellow alert laukthorappa galoinena akanma moongda khakpalawba yauna nong churaba yai hairi aduga lakliba tang kunga mathoi amadi kunithoi dana Manipur gi district taraga taruk maktada yellow alert laukthораktuna akanma moongda nong churaba yai haina khangalakpa galoinena lakliba tang kunga humdoida Imphal East Imphal West Thobal Bistupur amasung Kangpokpi yauna lemhoriba chingi district singi mafam kaya da akan maongda nong churaba yai hairi aroibada maroiba pausing amuka na pijari Bisnupur district ki Fubala High Canal makhada law sudra laiba miyoi ama manak nakpada laiba chingdagi nongmai kaptharakpadagi makutta panduna sokle Hamari helaklaba Manipur da laingak liba President rule gi mahutta miyam gi oiba laingak ama athubada lakfam thoi haina speaker Thokchom Saitabratana phongtorakli Manipur da thengnariba ising ichaw asi Water Resource Department na jaksin daba amadi thawoi dabadagi ni haina MPCC gi President K Megachandrana phongtorakli Nauna electoral roll the Yarok Laba voter singi voter identification card nimitara mangani gi manungda voter masada yawona ba Election Commission of India na phongdokre Amasung haukiba pung kunmari da COVID-19 gi anoba case taraga turuk thengna kibaga loinena Manipur gi apunba COVID-19 positive oiba mi gi masing yankai gumdoi sukre Matang asida bulletin asi loishinjare Manipur miyam gi punsida kwaidigi hena maru oiba state asigi lepak asigi mani malem gi I pau singidamak SKTV News pu miyeng taduna leibiu pumnamak pu kurumjari